Imphal East ki Pukhao Shantipur da su ngasi ayu anganbada Kokhi Meletani chingnaba singna bom yaungna faba makhalgi khulai sijanaduna landarakpada maitei khulngakpa ma soklaba maitei adudi ningombam angang tomba alias Rakesh chahi kuntaruk apokpa ningombam ito kawi mahak Pukhao khavam awang lekai digini Impact News na fangba pawda ngasi ayu pung mga rom tabada Kokhi Meletani chingnaba singna Pukhao Shantipur tamna bom amadi nongmai kapsan bahurakpani Thaudodu da Rakesh ki yet thangba makhong da nongmai maruna panbadagi sokpani hairi soklaba myo esi haujek North AOC da leba Raj Medicity da lain chathari adubu thoina kudong thiningai oidre hairi mara asida ngasi ayu anganbadagi Kokhi Meletani chingnaba singna chatharakpa lan thingnaba maitei khulngakpa singna su nongmai round kaya handuna kapkhi adubu nakalani gi marakta chawna khuthoknabadi leitri Panbe abadi tha asigi taramatoi ki numidang pung tara rom tabadaki hauna Pukhao Khamenloki chingsangda ngasi fawba landarakpani loinana numid adudagi hauna Kokhi Meletani chingnaba singna maitei khul singda landarakpada khulngakpa miyoi ma leikhide aduga miyoi ahumna sokhibani